Ranbirna sakpa eshai filamda yauhandanaba lepnare forum. Saisakpa Ranbir thouna film forum Manipurga mari leiragasu. Mahakna sakpa eshai Manipuri filamda yauhandanaba lepnare heina forum asigi chairman S Mangoljauna phongdokhre. Lamphel Fata Laiba Film Forum gi office ta Paumising Unabada Mangoljauna haiki Ranbir Thouna music direction piduna tamna isangaida YouTube channel da thagalakpa isai ama chatna kanglon gi wangbada tun yorakpa amadi copy tawre haina apunba Manipur matam isai kangrupna claim tarakhi forum gi executive singa Ranbir Thaunaga faminaduna waroisin puraknaba hanjin sebau thaduna khanghalaba faubada ikai khumnadabana maram oiraga Ranbir Thaunaga film forum ga mari leiragasu. Mahakna sakpa eshai Manipur filamda yauhandanaba haina lepnare amikna sahisi May 13 thagalakpa wakat amagi matung inna Ranbir Thaunaga waroisin puraknaba hotnabani adubu forumbu ikai film puthokpa matamda isaising film forumgi chatna kanglon matung inna preview tawgadabani makhal amatagi social media da thagatpiganu chatna kanglon gi wangmada preview tawdraba isai thagalamlabadi madu film forumga mari leinaba thabak thorom amatada saruk yahandaba hainasu lepnare hainasu forum asigi film forum Manipurgi chairman Mangoljauna makhatana phongdokhi.